ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯩꯕꯨ ꯅꯈꯣꯏ ꯇꯔꯦꯠꯅ ꯍꯥꯠꯄꯗꯤ ꯑꯔꯥꯏꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯒꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞꯇ ꯅꯈꯣꯏ ꯇꯔꯦꯠꯄꯨ ꯆꯥꯛ ꯑꯃꯨꯛꯇ ꯀꯧꯖꯈꯤꯒꯦ ꯍꯥꯎꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ ꯁꯤꯜ ꯂꯥꯡꯗꯨꯅ ꯅꯈꯣꯏꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯂꯒ ꯅꯈꯣꯏ ꯇꯔꯦꯠꯃꯛꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯒꯦ ꯍꯌꯦꯡꯗꯤ ꯏꯕꯨꯡ ꯇꯔꯦꯠꯃꯛ ꯅꯆꯟꯅ ꯆꯥꯛ ꯀꯧꯖꯒꯦ ꯑꯁꯨꯝꯅ ꯉꯥꯡꯕꯤꯇꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯇꯔꯦꯠꯃꯛ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯉꯥꯡꯕꯤꯇꯣꯟꯒꯤ ꯃꯌꯨꯝꯗ ꯅꯨꯄꯥ ꯇꯔꯦꯠꯃꯛ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯉꯥꯡꯕꯤꯇꯣꯟꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯍꯥꯎꯔꯕ ꯀꯌꯥ ꯑꯃ ꯊꯣꯡ ꯊꯥꯛꯇꯨꯅ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯨ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯇꯔꯦꯠ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ ꯅꯨꯄꯥ ꯇꯔꯦꯠ ꯑꯗꯨꯅ ꯆꯥꯛꯁꯤꯡ ꯑꯁꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯕꯤꯇꯣꯟꯗꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯉꯥꯡꯕꯤꯇꯣꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ ꯏꯕꯨꯡ ꯅꯈꯣꯏꯒꯤ ꯁꯦꯕꯥ ꯍꯥꯟꯅ ꯐꯪꯖꯈꯤꯒꯦ ꯅꯈꯣꯏ ꯇꯔꯦꯠꯃꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯅꯆꯟꯅ ꯍꯥꯞꯆꯔꯛꯈꯤꯒꯦ ꯑꯗꯨꯒ ꯏꯕꯨꯡ ꯈꯣꯏꯅ ꯆꯥꯕ ꯂꯣꯏꯔꯒ ꯅꯆꯟ ꯑꯃꯨꯛ ꯆꯥꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯕꯤꯇꯣꯟꯅ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯋꯥ ꯊꯩꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯡꯕꯤꯇꯣꯟꯅ ꯊꯣꯡꯂꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯍꯨ ꯌꯥꯎꯔꯕꯁꯤꯡ ꯑꯗꯨ ꯆꯥꯔꯨꯕ ꯊꯛꯂꯨꯕꯗꯒꯤ ꯅꯨꯄꯥ ꯇꯔꯦꯠꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯜ ꯑꯗꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯈꯛ ꯁꯤꯡ ꯆꯜꯂꯨꯕꯒꯤ ꯍꯜꯂꯛꯄ ꯃꯥꯜꯂꯤ ꯃꯍꯥꯛꯅ ꯁꯤꯡ ꯆꯜꯂꯨꯕ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯊꯣꯡꯗꯔꯗꯨꯅ ꯃꯈꯥꯗ ꯊꯝꯂꯒ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯉꯥꯡꯕꯤꯇꯣꯟꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯉꯥꯡꯕꯤꯇꯣꯟꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯑꯃ ꯍꯧꯗꯣꯛꯂꯝꯃꯤ ꯏꯕꯨꯡ ꯅꯍꯥꯛꯅ ꯁꯤꯡ ꯆꯜꯂꯨꯕ ꯑꯗꯣ ꯅꯆꯟ ꯈꯖꯤꯛꯇ ꯂꯩꯖꯍꯧꯒꯦ ꯃꯗꯨꯗꯒꯤ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ ꯁꯤꯡ ꯑꯁꯦ ꯑꯗꯨꯅ ꯏꯕꯨꯡꯅ ꯑꯩꯒꯤ ꯌꯨꯝ ꯐꯥꯎꯕꯇꯪ ꯊꯤꯟꯕꯤꯔꯛꯑꯣ ꯑꯁꯨꯝꯅ ꯉꯥꯡꯕꯤꯇꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯗꯨꯗꯒꯤ ꯉꯥꯡꯕꯤꯇꯣꯟꯅ ꯋꯥꯐꯝ ꯑꯃꯁꯨ ꯍꯧꯗꯣꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄꯤꯕ ꯇꯥꯔꯕꯗꯤ ꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜꯗꯒꯤ ꯍꯦꯟꯒꯠꯅ ꯄꯤꯖꯒꯦ ꯉꯥꯡꯕꯤꯇꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯁꯤꯕ ꯅꯨꯄꯥ ꯇꯔꯦꯠꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡ ꯅꯍꯥꯛꯅ ꯆꯥꯟꯕꯤꯗꯨꯅ ꯑꯁꯤꯕ ꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯑꯋꯥꯡ ꯊꯪꯕꯔꯣꯝꯗ ꯍꯨꯟꯗꯣꯛꯄꯤꯔꯨꯁꯣ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯑꯩꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯒꯦ ꯇꯧꯏ ꯑꯃꯗꯤ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯁꯦ ꯑꯃꯨꯛꯇ ꯂꯥꯞꯅ ꯑꯋꯥꯡ ꯊꯪꯕꯔꯣꯝꯗ ꯍꯨꯟꯗꯣꯛꯄꯤꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯕꯗꯤ ꯅꯆꯟꯅ ꯏꯕꯨꯡꯒꯤ ꯁꯤꯡ ꯃꯃꯜ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯄꯤꯖꯒꯦ ꯃꯗꯨꯗꯒꯤ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯉꯥꯡꯕꯤꯇꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯗꯨꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨ